Ngarang numidang IMPHAL Police Station na KONBA URIPOK SORBON THINGEL HAORUNGBAM LEIKAI RIMS ROAD TABA LAMBI da Sakhangdaba Shingna Meeoi ama Makhongda Nongmeina Kaplaga Hundoklamle HAIRI Police tagi fangba report ama ki matungina Sakhangdaba Shingna Nongmeina Kaplamlaba Meeoi adudi URIPOK Torambam LEIKAI dagi Sorokhaibam Amarjit Jahi Kuntaruk apokpa Sorokhaibam Herojit Kawi HAIRI Ngarang numidang pung 8:10 rom tabada Sorokhaibam Amarjit hairiba Meeoi asi Sakhangdaba Shingna Maruti Suzuki A-Star car amada Rims Road Taba Sorbon Thingel Lambida Faduna Puraklaga Yet Thangba Faiganda Nongmei Maruama Kaplaga Lambida Hundoklambani Hairi Thaudogasigi Pau Hek Fangbaga IMPHAL Police Station Gate Team Sing Laktuna Yengsinbaga Loinana Nongmeina Kaplambadagi Soklaba Meeoi adu Rims Hospital da Pukhatuna Laikanaki Mahakpu kanana karigidamak Nongmeina Kaplamlibano haiba chapchana khangba ngamdri Thaudogaduga mari lainana IMPHAL Police Station da so moto case ama lokhatbaga loinana Thizin naba thabak chathaba haure haina police ki paw asin makha tari